Masakangdaba miyushing nangarang kongbada laiba External Affairs amasung Education ge Union Minister of State oidiba Dr. R.K. Ranjan gi yum mai tharamle. New Lamulanda yum mamaching naningai oiba maongda mai chakre yum adu mai thabada chenaram bayai haina chingnaba nupa ama police na wahang pahong chathanaba fagatkhre. Amasung Center amadi State Government ga UKLF ka mari lainai haiba wafam ama lakliba sig matangda matik chaba clarification ama miyamda thamfam thoi haina NPP Manipur na taksilakle.